ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯊꯧꯖꯥꯜ ꯂꯥꯟꯄꯨꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯅ ꯄꯤꯕꯤꯔꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯀꯥꯔꯣꯡ ꯃꯊꯕꯥꯛ ꯑꯗꯨ ꯌꯩ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯈꯨꯂꯥꯛꯄꯤ ꯑꯃꯗꯤ ꯊꯥꯏꯃꯩ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯋꯥ ꯀꯌꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯝꯃꯤ ꯊꯥꯏꯃꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯨꯂꯥꯛꯄꯤꯗꯤ ꯋꯥ ꯉꯥꯡꯗꯤ ꯎꯪꯗꯨꯅ ꯂꯩ ꯊꯥꯏꯃꯩꯅ ꯈꯨꯂꯥꯛꯄꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯉꯔꯥꯡꯒꯤꯗꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯕꯣꯀꯩꯗꯨ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕꯗꯁꯨ ꯀꯕꯣꯀꯩ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯉꯔꯥꯡꯒꯤꯗꯨꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯁꯑꯣꯡ ꯁꯗꯥꯃꯛꯅꯤ ꯏꯔꯣꯏ ꯂꯥꯕ ꯑꯆꯧꯕ ꯑꯃꯒ ꯆꯥꯎ ꯃꯥꯟꯅꯩꯗꯣ ꯑꯗꯨꯒ ꯃꯌꯥ ꯑꯗꯨꯗꯁꯨ ꯌꯥꯊꯤꯜ ꯑꯆꯧꯕ ꯑꯅꯤꯈꯛꯁꯨ ꯊꯤꯟꯊꯣꯛꯂꯤꯕ ꯑꯗꯨꯅꯕꯨ ꯄꯥꯏꯇꯤꯗ ꯂꯦꯡꯕꯗ ꯁꯤꯗ꯭ꯔꯤꯕꯁꯤ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯥꯒꯤ ꯆꯦꯡ ꯂꯩꯕꯅꯤ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨ ꯈꯨꯂꯥꯛꯄꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯗꯨ ꯂꯝꯂꯛꯀꯤ ꯖꯤꯕ ꯄꯥꯟꯕ ꯑꯣꯏꯔꯝꯃꯁꯨ ꯌꯥꯏꯗ ꯂꯥꯏꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯔꯣꯏ ꯂꯥꯏꯅꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯅꯤ ꯁꯒꯣꯜ ꯊꯧꯕ ꯂꯥꯏꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯇꯥꯕ ꯈꯨꯜ ꯑꯃꯅꯤ ꯑꯊꯥꯞ ꯑꯊꯥꯞꯄꯗ ꯂꯩꯕ ꯎꯃꯪ ꯋꯥꯃꯪ ꯀꯌꯥꯗꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯐꯪꯂꯛꯇꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄ꯭ꯔꯁꯨ ꯀꯅꯥꯅ ꯈꯪꯕꯒꯦꯅꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯨꯡꯒꯥꯋꯥꯔꯤꯗ ꯀꯔꯤꯗ ꯍꯥꯏꯅꯔꯝꯕꯁꯨ ꯇꯥꯏ ꯀꯩ ꯑꯆꯧꯕ ꯑꯃ ꯂꯩ ꯃꯌꯥ ꯌꯥꯊꯤꯜ ꯑꯅꯤ ꯄꯥꯜꯂꯤ ꯃꯗꯨꯅ ꯈꯨꯜ ꯑꯃ ꯑꯣꯠꯄ ꯅꯩꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯈꯨꯂꯥꯛꯄꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯕꯦꯟ ꯏꯄꯨ ꯀꯌꯥ ꯑꯃꯅ ꯂꯩꯕꯤꯔꯝꯒꯅꯤꯗ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯝ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯕꯅꯤ ꯋꯥꯔꯤꯗ ꯀꯔꯤꯗ ꯊꯦꯡꯅꯕ ꯅꯠꯇꯅ ꯃꯤꯠ ꯑꯁꯤꯗ ꯁꯪꯁꯪꯅ ꯎꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯏꯃꯩ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯃꯈꯥ ꯁꯝꯗꯔꯒ ꯉꯥꯡꯉꯒ ꯂꯩꯈ꯭ꯔꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯅ ꯏꯆꯦ ꯊꯥꯏꯃꯩ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯈꯣꯅꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯆꯒꯦ ꯊꯥꯏꯃꯩ ꯋꯥ ꯉꯥꯡꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯇꯦꯜꯂꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯈꯨꯂꯥꯛꯄꯤꯔ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯨꯂꯥꯛꯄꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯀꯗꯥꯏꯋꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ ꯉꯔꯥꯡꯒꯤ ꯁꯥꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯃꯆꯤ ꯃꯌꯥꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯀꯅꯥꯅ ꯈꯪꯒꯅꯤꯒꯦ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯅꯔꯤꯕꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯍꯦꯛꯇ ꯆꯪꯂꯒ ꯂꯩꯔꯝꯂꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯥꯕ ꯉꯥꯏꯔꯒ ꯂꯩꯔꯝꯂꯕꯗꯤ ꯃꯥꯡꯂꯦ ꯍꯣꯔꯦꯟ ꯃꯝꯁꯤꯜꯂꯛꯄꯒ ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯂꯕꯗꯤ ꯑꯗꯨꯅ ꯏꯆꯦ ꯊꯥꯏꯃꯩ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯄꯥꯎꯊꯥꯃꯩꯅ ꯌꯨꯝꯈꯣꯡ ꯁꯥꯡꯕꯤ ꯑꯃ ꯁꯥꯔꯤꯕꯗꯣ ꯃꯗꯨꯕꯨ ꯂꯣꯏꯁꯤꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝꯈꯣꯡ ꯁꯥꯡꯕꯤꯗꯨ ꯁꯥꯕ ꯂꯣꯏꯔꯕꯗꯤ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯌꯦꯡꯂꯕꯗꯤ ꯀꯥꯆꯤꯜ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯏꯅꯃꯛꯁꯤ ꯎꯕ ꯉꯝꯒꯅꯤꯗꯣ ꯃꯗꯨꯗ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯄꯥꯎꯊꯥꯃꯩꯒ ꯋꯥ ꯇꯥꯟꯅꯔꯒ ꯊꯣꯛꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯤꯅ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯥꯏꯃꯩ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯗꯨꯃꯛ ꯄꯥꯎꯊꯥꯃꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯡꯉꯝꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯄꯥꯎꯊꯥꯃꯩꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯈꯔ ꯑꯃꯒ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯌꯨꯝꯈꯣꯡ ꯁꯥꯡꯕꯤ ꯑꯗꯨ ꯁꯥꯒꯠꯂꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯂꯥꯛꯄꯤ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯊꯕꯛ ꯁꯨꯔꯝꯂꯤꯕꯗꯨ ꯂꯦꯞ ꯈꯨꯂꯥꯛꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯄꯥꯎꯊꯥꯃꯩꯅ ꯈꯨꯂꯥꯛꯄꯤꯅ ꯉꯁꯤ ꯂꯦꯡꯕꯤꯔꯛꯄꯁꯤꯗꯤ ꯑꯩꯅꯁꯨ ꯈꯨꯂꯥꯛꯄꯤꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯗꯨꯒ ꯆꯞ ꯆꯥꯅꯔꯤ ꯑꯗꯣ ꯑꯩꯅ ꯁꯥꯖꯔꯤꯕꯁꯤ ꯃꯁꯤꯕꯨ ꯌꯦꯡꯕꯗ ꯈꯨꯂꯥꯛꯄꯤꯅ ꯌꯥꯔꯤꯕ ꯍꯥꯏꯔꯕꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯁꯨ ꯌꯥꯔꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯈꯔ ꯋꯥꯈꯠꯍꯟꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯂꯣꯏꯅꯃꯛ ꯌꯥꯖꯔꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯈꯨꯂꯥꯛꯄꯤ ꯅꯈꯣꯏꯒꯤ ꯃꯣꯠꯁꯨ ꯑꯩꯉꯣꯟꯗ ꯇꯥꯍꯟꯕꯤꯌꯨꯗꯣ ꯈꯨꯂꯥꯛꯄꯤ ꯑꯗꯣ ꯄꯥꯎꯊꯥꯃꯩꯅ ꯁꯥꯔꯤꯕ ꯌꯨꯝꯈꯣꯡ ꯁꯥꯡꯕꯤ ꯋꯥꯡꯕꯗꯒꯤ ꯋꯥꯡꯂꯕ ꯑꯗꯣ ꯃꯊꯛ ꯇꯝꯅ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯃꯆꯜꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯣꯟꯊꯣꯛꯅ ꯋꯥꯡꯈ꯭ꯔꯦꯗ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃ ꯍꯧꯔꯝꯕꯗꯣ ꯃꯗꯨꯒꯨꯝꯕ ꯑꯅꯤꯃꯨꯛꯀꯗꯤ ꯋꯥꯡꯂꯒꯅꯤꯁꯦ ꯅꯈꯣꯏ ꯀꯌꯥꯅ ꯁꯥꯔꯤꯕꯅꯣ ꯉꯁꯤꯗꯤ ꯅꯈꯣꯏ 10ꯃꯨꯛꯇ ꯎꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯎꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯄꯤꯔꯛꯄ꯭ꯔꯥ ꯑꯩꯒꯤꯁꯨ ꯎꯖꯥꯎꯔꯦꯜ ꯑꯗꯣ ꯅꯉꯣꯟꯗ ꯄꯤꯈ꯭ꯔꯤꯕꯗꯨ ꯃꯉꯥꯏꯔꯦ ꯑꯇꯩꯗꯤ ꯌꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯅꯦꯍꯦ ꯄꯥꯎꯊꯥꯃꯩꯅ ꯈꯨꯂꯥꯛꯄꯤ ꯉꯁꯤꯗꯤ ꯃꯤ ꯑꯁꯤ ꯈꯔꯗꯤ ꯌꯥꯝꯗ꯭ꯔꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯤ 20-30ꯅ ꯑꯗꯨꯃꯛ ꯁꯥꯕꯅꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯌꯨꯝꯈꯣꯡ ꯁꯥꯡꯕꯤ ꯑꯁꯤ
asuk thuna saba ngamlibasiri hunja miyang ni mateng nagi aina ngamjabani do khulakpi hoigi yan khibu uwado maduni asida makhong sauna hablibasi atai singa sina khunja miyam dagi ata da hoi ise hoi dagi pibirakpani do adudagi nanai aina sajabani ado ngarangi thodok aduda makhoi kharadi ngasi laktre ai khoi tara mu asina ngasai euk sak tokpadagi ado makhona jarklibasini khulakpi ado haibiyo khulakpi gi mod adu tajaningi do kayamung yamno wahanba pamagi asidagi heno wanglabasu yakhigani di khallido khunjami yamsu khitang wangkalangi ji haidana loina makhainari khulakpi aduna su haibungo pau thamai masi lairibasi asidagi khalaga wangkalhangisi nangnane phanaba tawro mathak asida lepada aikhoi tamya thel khulgi sauraba saruk ase loina sinma thungna yengnabagi damakni mi yamjedrabasu khullasi di sauribani phare adudi nakhoi karino tare sanjao sana thangnaba kayasu aina purakpani khunjamiya nakhoina purakliba mayamado pauthamai mangola domda thangjin biramlo kayada wana hona jaribano khullasi phanabani bo khairabadi thawai khubak ta hapu hona ribasi masimu penba laitre asumna khulakpi amadi khunjamiya amado wari kaya sanara matung makhoi gi mayumna loina makhankhri pauthama sumahaki yongkhong sangbi saribado makha chatharaga domak sakhri yamna sauna saribani marak mayumadasu wangmadasu aduki matik wangi yongkhong sangbi ase kharaga wangkhal hangije haiden haibasida amuk hena wangkhanabagi damak makhoi tara aduna wakhal kaya thadarami haujikti makhoi arasu wangkhalanbagi wakhal adu lak aduna ngasi numisidagi adumak mathak haptuna wangkhal hanbado haukhirami matama sida somna kamdauri karong adu mayumda leirammadagi wakhal adu sengmang mangli kari tawgaduna haiba haifong khangjadi haujikti mahak adu wakhal ingau upai leitena ngauksana haibado oirami mahakna matha saribasidi khullasida amuk chagol thaubalai ado matam kharagi matung mathi fonglakani haiduna su hairam liba aduni hek mathi fonglakbaga mahak hana hatkani haidina sari wasa sakpagum hairam libado maduna sumaram oi matha masu hab ibani masi khaktenati mahak na hangtak sangeng tauribasigi maramna mahaki nupi angang adu mayum tamna sakhibado masi pumna ma asina makok ado pungau ngauri karingu mahangna sangeng tauribasi khunjamiyamna khanglabadi mahakpu khullasidagi tanthokpigani haibagisu mipai jaba amadu pui adubu haujikti pumna khanthaba taudana khullasi sidai hadomda kasumla hoigi thongala domda la ami kasumla hoigi thongala do la thorak la matung umang leiba adomda tapna khongsan khri adubu mapa sari ba adudi kasumla adusu masanu pi ani aduga khongi miyoi ama aniga makhoi sumangna phamaga lairami thongala domda kanagum ama sathibagi mongdo makhoi su singnaraduna parap tholaga yengbada khara laptangna uri karungi sabani makhoina uri basi tunglomdagi umang leiba anomda makhong thang adu monda amada thangnaga satkhibado makhoi su khangi karungi mawong asi mathayamna sabami amagi mawongni haibado adu makhoi su khamloba tauri karong asidi wakhal yamna laiba mini laigi tingi maramda mangondigi hena khangbasu khulasida lai trabani sadana makhoi su mahangna satkhibasi kariguma thawamagi satpo oirangmani khan mayum hanjan khirami thongala thoka fauba ka shumla hoidusu aki tujungudi poi adu makhoidi ngarang pakhang lai sabigi numidangi kumai adusu yengma satkhidabana ka hena akiba haibudi oiramdi mayamna pungang ngangri boi khali mamu sengba adudi khangdi adu makhoisu mayumda dumak laikri asumna haukhibana matamdi numit asigi numidang oiramni matam adu yausilakli karong adasu mahang umang asida satlibasi karigumba thabak ama taugi haidana satpaganati wakhaldo puba ngamdana adumak miyoi singsidagi na thairaga laigragi haibagi mata agumni mathanna da adumak wakhana unglaga laklibasi asum lakpana mahak adu haujikti mamangi matamda lairamba mafam adomda sangsila ami umang asidi haujikti isiksi taibang kana laiti numidangi matamda lamata laiba jiba kaya sakta sinatana taibang kana laitrama mafam asida karong ado ujao magi makhongda pham hing kapjarami wakhalado phumangnari masamaru ifapha matamasida khangudi karongi na apada karigumba yamna haindaba khonjelama
ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯁꯨꯝ ꯃꯈꯣꯜ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯇꯣꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯌꯦꯛ ꯁꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯧꯔꯛꯂꯝꯃꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯤꯝꯂꯥ ꯑꯗꯨ ꯃꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯧꯏ ꯀꯥꯔꯣꯡ ꯑꯗꯨ ꯃꯁꯥꯗꯣ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯁꯤꯝꯂꯥ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯔꯅꯤ ꯁꯤꯝꯂꯥ ꯑꯩꯒꯤ ꯁꯤꯝꯂꯥ ꯑꯁꯨꯝꯅ ꯀꯥꯔꯣꯡ ꯃꯃꯥꯏ ꯑꯗꯨ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥꯗꯣ ꯍꯥꯟꯅꯒꯨꯝꯅ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯇꯨ ꯖꯣꯝ ꯆꯨꯝꯃꯛꯂꯝꯃꯤ ꯑꯗꯨꯒ ꯄꯟꯊꯔꯤ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯃꯐꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯖꯦꯔꯦ ꯂꯣꯏꯅ ꯁꯦꯈꯥꯏꯔꯛꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯧꯖꯤꯛꯇꯤ ꯃꯨꯅ ꯂꯪꯂꯕ ꯀꯥꯕꯣꯀꯩ ꯑꯗꯨꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯂꯥꯡꯂꯛꯂꯝꯃꯤ ꯃꯁꯝ ꯃꯅꯥꯗꯨ ꯏꯇꯦꯟ ꯇꯦꯟꯖꯟ ꯃꯃꯤꯠ ꯑꯗꯨꯅ ꯌꯨꯡꯅ ꯐꯥꯛꯏ ꯃꯅꯥ ꯑꯗꯨꯅ ꯁꯥꯡꯇꯛ ꯇꯧꯔꯒ ꯀꯨꯆꯨ ꯀꯨꯃꯦꯜ ꯄꯨꯝꯕꯗꯨ ꯃꯁꯥꯗꯨ ꯆꯥꯎꯊꯣꯛꯂꯒ ꯑꯃꯨꯕ ꯃꯆꯨꯒ ꯎꯠ ꯃꯆꯨꯒ ꯂꯥꯡꯂꯒ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯀꯥꯕꯣꯀꯩ ꯑꯃꯨꯕꯗꯨꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯂꯥꯡꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯁꯨꯝꯅ ꯀꯥꯔꯣꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯛꯂꯣꯟ ꯑꯁꯤ ꯑꯣꯜꯂꯛꯄꯁꯤꯗ ꯃꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯂꯝꯗ ꯆꯥꯛꯇꯥꯕ ꯂꯝꯃꯣꯏ ꯀꯌꯥꯁꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯐꯅ ꯎꯅꯤꯡꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕ ꯃꯍꯩ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯀꯥꯕꯣꯀꯩ ꯇꯝꯊꯤꯔꯕ ꯑꯗꯨ ꯑꯣꯜꯂꯛꯂꯝꯃꯤ ꯍꯦꯛ ꯑꯣꯜꯂꯛꯄꯒ ꯃꯀꯣꯛ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯍꯧꯅ ꯈꯣꯡꯏ ꯃꯍꯥꯛꯅ ꯈꯣꯡꯂꯛꯄꯗꯅꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯂꯝꯃꯣꯏ ꯀꯌꯥ ꯑꯗꯨ ꯂꯥꯛꯂꯛꯇꯅ ꯈꯣꯡꯉꯝꯕꯗꯣ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯪꯗꯅ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈ꯭ꯔꯤ ꯃꯝꯁꯨꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯥꯔꯣꯡꯅ ꯑꯣꯜꯂꯕ ꯀꯥꯕꯣꯀꯩ ꯑꯗꯣ ꯃꯁꯥ ꯑꯗꯣ ꯆꯣꯡꯕꯣꯏ ꯆꯦꯟꯕꯣꯏ ꯇꯧꯗꯨꯅ ꯇꯥꯃ꯭ꯌꯥꯊꯦꯜ ꯈꯨꯜꯒꯤ ꯃꯥꯏꯀꯩ ꯑꯗꯨꯃꯛ ꯄꯥꯡꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯃꯝꯁꯤꯜꯂꯛꯂꯕꯗ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯤ ꯈꯨꯂꯥꯛꯄꯤ ꯍꯣꯏꯗ ꯂꯦꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯆꯉꯟ ꯆꯥꯔꯒ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯏꯃꯤ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯜꯂꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯈꯨꯂꯥꯛꯄꯤꯅ ꯆꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯂꯤ ꯃꯍꯥꯛꯇꯤ ꯉꯟꯅ ꯍꯟꯖꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯤꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯈꯔ ꯈꯟꯅꯅꯕꯒꯤꯗꯃꯛ ꯈꯥꯝꯗꯨꯅ ꯂꯩꯕꯗꯨꯗ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯒ ꯊꯥꯏꯃꯤ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯏꯀꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯉꯔꯥꯡ ꯈꯣꯡꯂꯛꯈꯤꯕ ꯀꯥꯕꯣꯀꯩ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯒꯨꯝ ꯍꯧꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯊꯥꯏꯃꯩ ꯑꯃꯗꯤ ꯊꯤꯜꯂꯛꯂꯤꯕ ꯅꯤꯄꯥ ꯑꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯂꯩꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯂꯩꯃꯥꯏꯒ ꯊꯥꯛ ꯅꯤꯛꯄ ꯃꯈꯩ ꯉꯔꯥꯡꯒꯤ ꯀꯥꯕꯣꯀꯩ ꯑꯗꯨ ꯃꯨꯅ ꯂꯪꯂꯕꯗꯣ ꯆꯣꯡꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯥꯟꯅꯕꯨꯡꯗꯧꯅ ꯇꯧꯈ꯭ꯔꯤ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯎꯔꯕꯗꯤ ꯁꯦꯠꯂꯒ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅꯤ ꯇꯧꯔꯛꯂꯤꯕꯁꯤ ꯃꯗꯨ ꯎꯕꯗ ꯊꯥꯏꯃꯩ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯈꯠꯄꯁꯨ ꯌꯥꯗꯕꯅꯤꯅ ꯃꯁꯤꯜ ꯑꯗꯨ ꯃꯈꯨꯠ ꯑꯃꯦꯟ ꯃꯁꯥꯗꯨ ꯊꯥꯛ ꯅꯤꯛꯇꯨꯅ ꯂꯩ ꯅꯤꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯀꯤꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯎꯞꯁꯤꯜꯂꯒ ꯍꯤꯞꯄꯒ ꯂꯩꯈ꯭ꯔꯤ ꯊꯥꯏꯃꯩ ꯑꯗꯨꯅ ꯃꯆꯤ ꯑꯃꯗ ꯐꯝ ꯀꯥꯕꯣꯀꯩ ꯑꯗꯨꯅ ꯆꯦꯟ ꯆꯣꯡꯂꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩ ꯋꯥꯈꯜꯗꯗꯤ ꯃꯑꯣꯟ ꯈꯜꯂꯤꯕꯁꯤ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯈꯟꯖꯔꯤꯕꯁꯤ ꯃꯇꯝ ꯑꯁꯤꯗ ꯃꯌꯨꯝꯗ ꯂꯩꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯅꯥꯅ ꯇꯥꯔꯤ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯛꯏꯕ ꯉꯔꯥꯡꯒꯤ ꯀꯥꯕꯣꯀꯩꯒꯤ ꯃꯈꯣꯜ ꯑꯗꯣ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯈꯣꯟꯊꯥꯡ ꯌꯩ ꯅꯣꯡ ꯈꯥꯛꯄꯒꯨꯝꯅ ꯍꯧꯔꯤ ꯀꯥꯕꯣꯀꯩ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏꯁꯨ ꯐꯅ ꯀꯨꯏꯅ ꯑꯗꯨꯃꯛ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯒ ꯂꯩꯈꯤꯔꯝꯃꯤ ꯐꯥꯖꯅ ꯃꯝꯁꯤꯜꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯃꯂꯤꯌꯥ ꯑꯃꯗꯤ ꯃꯖꯥꯔꯨ ꯃꯌꯨꯝꯗ ꯂꯩꯕꯗꯨ ꯀꯤꯊꯤ ꯇꯧ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯁꯤꯡꯒꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯅꯝꯃꯤ ꯅꯨꯄꯤ ꯖꯥꯒ ꯑꯣꯏꯕꯅꯤ ꯃꯤꯍꯨꯜ ꯑꯗꯨ ꯆꯤꯡꯒꯨꯝ ꯆꯤꯡꯉꯥꯅꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯨꯝꯅ ꯂꯩꯕ ꯉꯝꯅꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯂꯕꯗꯤ ꯍꯥꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯥꯡꯈ ꯃꯈꯥꯗ ꯆꯪꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯔꯣꯡꯅ ꯑꯣꯜꯂꯕ ꯀꯥꯕꯣꯀꯩ ꯑꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯆꯦꯟ ꯆꯣꯡꯗꯨꯅ ꯌꯧꯈ꯭ꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯂꯤꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯒꯤ ꯃꯌꯨꯝ ꯅꯠꯇꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯨꯡꯂꯥ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯝꯕ ꯀꯥꯔꯣꯡ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝꯗꯨꯗꯅꯤ ꯆꯪꯂꯤꯕꯁꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯔꯣꯏꯒꯨꯝꯅ ꯆꯥꯎꯔꯕ ꯀꯥꯕꯣꯀꯩ ꯑꯗꯨ ꯀꯨꯜꯂꯤ ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯆꯤꯜ ꯃꯔꯩ ꯑꯗꯨ ꯂꯥꯎꯅ ꯀꯥꯗꯨꯅ ꯌꯥꯛꯅ ꯈꯣꯡꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯡꯂꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯆꯜ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯤ ꯊꯣꯡꯒꯤ ꯃꯄꯥ ꯑꯗꯨꯗ
ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯃꯌꯥꯝ ꯇꯧꯗꯨꯅ ꯉꯥꯁꯟ ꯈꯣꯠꯆꯤꯟꯗꯨꯅ ꯇꯧꯏ ꯀꯕꯣ ꯀꯩ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯅꯝꯈꯥꯏꯔꯒ ꯆꯪꯕꯗꯤ ꯇꯧꯔꯤ ꯃꯍꯥꯛꯅ ꯈꯣꯡꯂꯛꯂꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯑꯔꯥꯡ ꯈꯧꯔꯥꯡꯕ ꯑꯃꯗꯤ ꯁꯧꯔꯥꯡꯅꯅ ꯈꯣꯡꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇ꯭ꯔꯕꯁꯤꯗ ꯎꯄꯥꯏ ꯂꯩꯇꯦ ꯀꯕꯣ ꯀꯩꯌꯣꯜꯂꯕ ꯀꯥꯔꯣꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯈꯤꯔꯤ ꯍꯧꯅ ꯆꯠ ꯂꯦꯞꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯂꯧ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯛꯂꯤ ꯅꯤꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯂꯦꯛꯄꯅꯤ ꯃꯈꯣꯏꯁꯨ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯅ ꯂꯝꯕꯤ ꯂꯝꯃꯥꯡꯗ ꯊꯦꯡꯅꯕ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯅꯈ꯭ꯔꯤ ꯃꯌꯨꯝ ꯌꯧꯕꯒ ꯊꯥꯏꯃꯩ ꯑꯗꯨ ꯀꯧꯕ ꯉꯝꯗ꯭ꯔꯤ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯈꯨꯜ ꯑꯅꯤ ꯑꯗꯨꯅ ꯀꯟꯅ ꯊꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯀꯥꯡꯈꯗ ꯂꯣꯠꯂꯤꯕ ꯃꯂꯤꯌꯥ ꯑꯃꯗꯤ ꯃꯖꯥꯔꯨ ꯑꯗꯣ ꯃꯁꯥꯗꯨ ꯆꯤꯡꯅꯅ ꯑꯗꯨꯃꯛ ꯊꯛ ꯅꯤꯛꯄ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯖꯥꯔꯨꯅ ꯏꯇꯥ ꯀꯕꯣ ꯀꯩ ꯑꯗꯣ ꯆꯪꯂꯛꯂꯕ ꯖꯥꯠꯂꯣ ꯑꯩꯗꯤ ꯀꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯏꯇꯥ ꯃꯂꯤꯌꯥꯅ ꯏꯇꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯊꯣꯛꯁꯤ ꯂꯥꯛꯑꯣ ꯉꯁꯥꯏꯒꯤ ꯀꯕꯣ ꯀꯩ ꯑꯗꯨꯗꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯑꯁ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯣ ꯃꯤꯠꯇ ꯁꯪꯁꯪꯅ ꯑꯗꯨꯃꯛ ꯎꯗꯨꯅꯇ ꯂꯩꯔꯕꯅꯤ ꯄꯥꯏꯇꯤꯒꯤ ꯃꯕꯨꯛꯇ ꯐꯥꯎꯔꯦꯡ ꯂꯦꯡꯈꯤꯕꯗꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯥꯒꯤ ꯁꯛꯇ꯭ꯔ ꯃꯌꯥꯝꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯀꯥꯡꯈ ꯃꯈꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯊꯣꯡ ꯑꯗꯨ ꯊꯤꯅ ꯃꯆꯜꯗꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ 이마기 베마 통아시 목다 항어 이마 시브 다리네 랄락다니 이마는 셀락리버시 아쉬움나 마콜 아드나 통아도 까는 틸락 아베다 마사니 피 말리아마디 마자루나 통아도 항독리 통아도 항버가 이몽 담나 뻘뻘 째실이 아두가 마하기 파몽기 까dom다 셰신버가 타이미야도 와칼 따드나 라이마이다 하이타키라미 마코이 아니야두수 통아도 하나금 제제네 론선 마마는 와칼 따드니 렉타크리바도 마두기 마낙담나 상이 마마도 마코이 아니 다우드나 와칼 따나버기다막 라이갓나라미 아두부 아마롬다 ngasaay makai kabo kayado hauna khonglamlaga sablep khibado adai kadai da satpanati makhogi khollasigi lampak ama leiriba mamangi matamda sagol ama hek sapongli haiba lampak adu tamnala ami lampak asi yawbada kabo kaygi masado ipat pathabagum mapangal mathauna ado ihan hanbugum tawraklami lampak adu gi mayai sabukta masado makok ngauri yaplammadagi tuthakri matam asidani lampak asigi maikai khudingmakta angawu maikhu kaya amana pungku kupsela ami thangna mi kopta musin muraba sagolama maikhu mayamadugi maraktagi thoglei aduga mapangal handuna konnunu leiriba kabo kayadugi mamangda sagolgi khumang adu wang thanglaga ngami haibagi matagum hauna khongi angakpagi matawni ngasi tawribasiri mapangal mathawna fari haidina kalungna sanging tawra matung kabo kay onri lakhibasi lampak asigi mayai sabuk sangmak matamasida matik mayai kallaba yai tamana tongba sagol asi matik mayaina ilai na namthaba ngamkhibasini asumna ahinga simadi karong ado lampak asida sumak wakhal taadana laikhirami mayhaki matung masadusu taibang haksang na hanjilai taibang haksang hanjilakga masado ingmana adumak mafi pirol su yawbanati masa mathanda adumak karonggi haksang adu konsinkri aduga thupsillaga taadunu leiri lampak adugi mayai sabuksida angapagi matawni ngasi tawri basiri nakalla maromdana kamdauri tolen hoyi kholdani tolen su handak marak ase karigumba makhogi mu ngasida tawrakli haibase khangi adubu masilda lason solaroi tawrakli ba pumbasi matam khara amadi khanglagi khan si khangduna adumak laikhirami mahangna sumna tungmini laisin khrabada amoreng lai sanabi aduna asum henjelaklami ngasigi numidang asiri amoreng ado wakhallama khali tolena asum makhut hanba yadringai matamasida mahangni hena khumang chaksilawrege khan makhoigi imungi numidang sak ising ado losillamlaw matung mafi amubo setana makhoigi maning adomda lona tumina thuklaklami makhuttasu maital asiba mari aduga leibakna saba mita mari yamasu purali mita mari asigi manung mita mamadi mabu ado ikangkangi mita masidi miroli bi lusigi mitam oina tawi asum purak laga
ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯂꯥꯛꯄꯅ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯝꯕꯨ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯈꯨꯜ ꯑꯁꯤꯁꯨ ꯃꯤ ꯀꯌꯥ ꯆꯠꯅꯕ ꯅꯠꯇꯦ ꯃꯤ ꯂꯜꯂꯤ ꯑꯁꯨꯝ ꯂꯥꯛꯂꯒ ꯑꯃꯣꯔꯦꯡ ꯑꯗꯣ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯃꯁꯥꯗꯨ ꯇꯨ ꯁꯨꯡꯏ ꯇꯨ ꯁꯨꯡꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯁꯨ ꯈꯪꯗꯦ ꯄꯟꯊꯥꯗꯅ ꯑꯗꯨꯃꯛ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯪꯉꯛꯏ ꯇꯁꯦꯡꯅꯃꯛꯇꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯪꯂꯦꯟꯁꯥ ꯂꯥꯠꯈꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯁꯤꯜꯂꯛꯄꯁꯤꯅ ꯂꯥꯏ ꯃꯍꯥꯛꯁꯨ ꯃꯄꯥꯡꯒꯜ ꯑꯗꯨ ꯐꯨꯗꯣꯛꯆꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟꯗꯤ ꯑꯗꯨꯃꯛ ꯃꯤꯐꯠꯇ ꯑꯃꯣꯔꯦꯡꯒꯤ ꯃꯐꯝꯗꯁꯨ ꯐꯪꯍꯜꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯂꯒ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯃꯌꯥꯏ ꯆꯥꯕꯨꯛ ꯑꯁꯤꯗ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯗꯨꯅ ꯂꯩ ꯀꯣꯏꯅ ꯀꯣꯏꯅ ꯑꯍꯨꯝꯂꯛ ꯆꯤꯡꯏ ꯀꯣꯔꯤ ꯀꯣꯏꯔꯕ ꯂꯩ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯊꯥꯡ ꯑꯗꯨꯅ ꯀꯥꯔꯟ ꯆꯤꯡꯏ ꯀꯥꯔꯟ ꯆꯤꯡꯂꯕ ꯃꯇꯨꯡ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯥ ꯃꯔꯤ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤ ꯀꯥꯔꯟ ꯆꯤꯡꯂꯤꯕꯗꯨꯒꯤ ꯃꯊꯛꯇ ꯃꯤꯇꯥ ꯃꯔꯤ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯐꯅꯦꯛ ꯐꯤꯖꯤꯗ ꯌꯦꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯃꯤꯇꯝꯁꯤꯡ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯆꯛ ꯆꯛ ꯍꯥꯏꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕꯗ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯑꯗꯨ ꯈꯪꯍꯧꯗꯨꯅ ꯊꯤꯟꯕ ꯂꯦꯡꯕꯒꯨꯝ ꯃꯁꯥꯗ ꯈꯖꯤꯛ ꯈꯖꯤꯛ ꯐꯥꯎꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯗꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯀꯟꯅ ꯆꯥꯔꯤꯕ ꯃꯇꯝꯅꯤ ꯃꯈꯣꯏ ꯃꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯏꯍꯥꯟ ꯍꯥꯟꯅ ꯀꯟꯅ ꯄꯥꯜꯂꯛꯂꯤꯕꯁꯤ ꯂꯨꯁꯤꯒꯤ ꯃꯐꯝꯗꯅꯤ ꯂꯨꯁꯤꯗꯤ ꯃꯤꯔꯣꯜꯂꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯕꯨꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯕꯒꯨꯝ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯃꯈꯨꯠ ꯑꯗꯨ ꯆꯨꯞ ꯆꯨꯞ ꯂꯨꯞꯄꯤ ꯑꯗꯨꯒ ꯂꯨꯁꯤꯕꯨ ꯂꯥꯏꯀꯠꯅꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯪꯂꯤ ꯄꯟꯊꯥꯗꯅ ꯑꯗꯨꯃꯛ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯁꯦꯟꯅꯍꯜꯂꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜ ꯇꯝꯅ ꯊꯣꯛꯂꯛꯏ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯜ ꯑꯁꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯨꯜꯂꯒ ꯂꯩꯕꯒꯨꯝ ꯐꯝꯃꯒ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯀꯅꯥꯅꯣꯅꯤ ꯑꯥꯗ ꯂꯩꯔꯤꯕꯁꯤꯕꯣ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯆꯨꯝꯃ ꯇꯥꯏ ꯐꯩ ꯂꯩꯔꯝꯃꯣ ꯈꯪꯒꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯂꯤꯆꯩ ꯑꯗꯨꯕꯣ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯏꯕ ꯂꯤꯆꯩ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯑꯗꯨꯃꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯂꯕꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯁꯦꯜ ꯇꯨꯝꯕ ꯌꯦꯇꯨꯝ ꯑꯗꯨ ꯄꯥꯏ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨ ꯆꯛ ꯆꯛ ꯊꯤꯟꯗꯨꯅ ꯂꯩꯔꯤ ꯐꯤ ꯑꯃꯨꯕꯅ ꯂꯩꯇꯦꯡꯂꯕꯤ ꯑꯃꯣꯔꯦꯡ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥ ꯑꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯏ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯨꯝꯅ ꯆꯤꯡꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯗ ꯇꯣꯂꯦꯟ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯁꯥꯄꯨ ꯀꯟꯅ ꯀꯟꯊꯔꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯀꯟꯕꯒ ꯅꯨꯄꯤ ꯑꯗꯨ ꯐꯅ ꯁꯥꯡꯅ ꯄꯥꯏꯊꯣꯛꯏ ꯃꯀꯣꯛ ꯂꯋꯥꯏꯗꯨꯗ ꯇꯣꯂꯦꯟꯒꯤ ꯂꯤꯆꯩ ꯑꯗꯨꯅ ꯊꯣꯝꯈ꯭ꯔꯤ ꯍꯦꯛ ꯊꯣꯝꯕꯒ ꯇꯣꯂꯦꯟ ꯑꯗꯨ ꯃꯕꯨꯛ ꯑꯗꯨ ꯈꯪꯂꯦꯟ ꯊꯤꯡꯒꯠꯂꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯒ ꯂꯩꯃꯥꯏꯗꯨꯗ ꯕꯣꯝ ꯂꯥꯎꯅ ꯇꯥꯈ꯭ꯔꯤ ꯑꯗꯨꯒ ꯀꯣꯟꯁꯤꯜꯂꯒ ꯑꯗꯨꯃꯛ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯥꯡꯉꯤ ꯇꯟꯖꯥ ꯑꯁꯤꯒꯤ ꯑꯆꯤꯡꯕ ꯂꯧ ꯑꯃꯣꯔꯦꯡ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯃꯌꯨꯝ ꯇꯝꯅ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯂꯣꯠꯅ ꯆꯦꯟꯈꯤꯔꯝꯃꯤ ꯇꯣꯂꯦꯟ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯆꯩꯅꯥꯁꯤꯡ ꯑꯗꯨ ꯈꯥꯡꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯥꯁꯤꯜꯂꯒ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯇꯣꯝꯃꯨꯡ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯆꯥꯅꯤꯄꯥꯟ ꯇꯧꯔꯝꯂꯤꯕ ꯎꯕꯗ ꯁꯝꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯆꯥꯅꯤꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯦꯟꯃꯥꯟ ꯇꯥꯖꯗꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯃꯣꯔꯦꯡꯅ ꯃꯤꯇꯝ ꯃꯔꯤ ꯑꯗꯨ ꯌꯦꯇꯨꯝ ꯑꯗꯨꯅ ꯄꯥꯏ ꯃꯕꯨꯛ ꯑꯗꯨꯗ ꯆꯛ ꯆꯛ ꯊꯤꯟꯕ ꯍꯧꯔꯛꯄꯗ ꯇꯣꯂꯦꯟ ꯑꯃꯗꯤ ꯂꯨꯁꯤꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯣ ꯊꯤꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗꯅꯤ ꯊꯥꯔꯤꯛ ꯊꯥ ꯑꯃꯗꯤ ꯇꯣꯝꯃꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯇꯝ ꯑꯗꯨꯗꯤ ꯌꯦꯇꯨꯝꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯤꯟꯕꯗꯒꯤ ꯍꯦꯟꯅ ꯊꯤꯟꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯑꯃꯗꯤ ꯂꯨꯁꯤꯒꯤ ꯃꯤꯇꯝ ꯑꯅꯤ ꯑꯗꯣ ꯌꯦꯇꯨꯝ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯛ ꯆꯛ ꯊꯤꯟꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯗꯤ ꯃꯕꯨꯛꯇ ꯊꯤꯟꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯇꯣꯂꯦꯟꯗꯒꯤ ꯂꯨꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯂꯨꯁꯤ ꯑꯗꯨꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯊꯥꯔꯣ ꯃꯔꯣꯛꯑꯣꯟ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯄꯤ ꯇꯣꯂꯦꯟꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯕꯨꯛ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯔꯝꯕꯗꯣ ꯇꯞꯅ ꯇꯞꯅ ꯐꯔꯛꯏ ꯑꯗꯨꯕꯨ ꯂꯨꯁꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇ꯭ꯔꯤ ꯀꯞ ꯂꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯇꯣꯂꯦꯟꯗꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯁꯥꯗ ꯑꯁꯥꯎꯅ ꯃꯩ ꯍꯧꯔꯤ ꯀꯔꯤ ꯑꯩꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯑꯩꯅ ꯀꯩꯁꯨꯝꯇ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯅ ꯍꯦꯟꯖꯤꯜꯂꯛꯂꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯑꯃꯣꯔꯦꯡ ꯍꯥꯏꯕꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ ꯐꯩ ꯑꯩꯁꯨ ꯑꯩꯅ ꯉꯝꯕꯗꯨ ꯇꯧꯕ ꯇꯥꯕꯅꯤ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯥꯡꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯁꯤꯈꯥꯡ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤ ꯉꯥꯏꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯁꯣꯛꯄ ꯇꯥꯕꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯒꯤ
ꯍꯟꯗꯅꯗꯤ ꯇꯣꯛꯂꯣꯏ ꯅꯍꯥꯛꯅ ꯇꯧꯕꯅ ꯅꯍꯥꯛꯅ ꯐꯪꯕꯅꯤ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯤ ꯁꯨꯔꯨꯡꯒꯅꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯕꯨꯛ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯔꯝꯕꯗꯣ ꯃꯍꯥꯛꯇꯤ ꯄꯨꯡꯐꯥ ꯐꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯇꯥꯍꯧꯔꯤꯕ ꯂꯤꯆꯩ ꯄꯥꯏ ꯑꯗꯨꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯃꯔꯤ ꯂꯩꯔꯤꯕꯗꯨꯁꯨ ꯄꯨꯁꯤꯜꯂꯛꯂꯤ ꯂꯩ ꯀꯣꯏꯅ ꯀꯣꯏꯅ ꯁꯤꯡꯉꯝꯕ ꯑꯃꯗꯤ ꯀꯥꯔꯟ ꯆꯠꯂꯝꯕꯗꯨꯁꯨ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯃꯨꯊꯠꯂꯝꯃꯤ ꯃꯤꯇꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯤꯆꯩ ꯑꯗꯨ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯉꯛꯏ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯂꯛꯄꯒ ꯃꯈꯣꯏꯒꯤ ꯃꯤꯇꯝ ꯑꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯄꯨꯡꯊꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯣꯂꯦꯟ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯒꯦ ꯈꯟ ꯃꯈꯥ ꯁꯤꯛꯇꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯇꯣꯂꯦꯟꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯐꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯃꯣꯔꯦꯡ ꯍꯥꯏꯕ ꯅꯨꯄꯤ ꯅꯍꯥꯛꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯅꯍꯥꯛꯁꯨ ꯐꯪꯕ ꯇꯥꯕꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕꯁꯤꯗꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯗꯅ ꯃꯥꯡꯒꯗꯕ ꯅꯠꯇꯦ ꯅꯍꯥꯛꯅ ꯁꯥꯈꯛꯇꯅꯤ ꯑꯩꯅ ꯆꯨꯔꯨꯡꯍꯟꯒꯗꯕꯁꯤ ꯅꯈꯣꯡꯂ ꯅꯈꯨꯠꯂ ꯁꯣꯏꯅꯥꯏꯔꯒ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯍꯩ ꯅꯁꯥꯅ ꯐꯪꯖꯕꯅꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯗꯣ ꯃꯈꯣꯡ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯐꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯥꯏꯔꯛꯈꯤꯕ ꯂꯤꯆꯩ ꯑꯗꯨ ꯐꯩꯅ ꯊꯝꯃꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯂꯤꯆꯩꯅꯤ ꯂꯤꯆꯩ ꯑꯗꯨꯗ ꯃꯆꯤꯜ ꯑꯗꯨꯅ ꯑꯃꯣꯔꯦꯡꯒꯤ ꯃꯃꯤꯡ ꯃꯊꯥꯄꯟ ꯀꯟꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯁꯣꯜ ꯑꯁꯤ ꯁꯣꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨ ꯃꯌꯥꯏꯈꯤ ꯑꯁꯨꯝꯅ ꯂꯥꯏꯁꯣꯜ ꯑꯗꯨ ꯁꯣꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟ ꯃꯈꯣꯡ ꯃꯈꯨ ꯑꯗꯨꯅ ꯅꯝꯂꯒ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯇꯦꯛꯈꯤꯕꯒ ꯑꯃꯔꯣꯝꯗ ꯑꯃꯣꯔꯦꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯄꯒ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡꯋꯥꯜ ꯑꯗꯣꯝꯗ ꯐꯝꯃꯒ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗꯅꯤ ꯐꯝꯃꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯅ ꯀꯞꯂꯛꯂꯝꯃꯤ ꯇꯁꯦꯡꯅꯃꯛꯇꯤ ꯇꯣꯂꯦꯟꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯍꯥꯛꯅ ꯍꯜꯂꯛꯂꯤꯕ ꯃꯍꯩ ꯑꯁꯤ ꯑꯃꯣꯔꯦꯡ ꯑꯗꯨꯗꯤ ꯗꯁꯥ ꯈꯔ ꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯃꯆꯥꯅꯤꯄꯥ ꯗꯁꯥ ꯁꯣꯟꯕꯁꯤꯗ ꯄꯥꯜꯂꯕꯅꯤ ꯍꯥꯏꯅꯕ ꯂꯩ ꯂꯥꯏ ꯁꯥꯟꯅꯔꯕꯗꯤ ꯃꯤꯑꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯗꯁꯥ ꯀꯜꯂꯕꯁꯨ ꯃꯉꯣꯟꯗ ꯄꯥꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯍꯦꯛꯇꯃꯛ ꯄꯥꯜꯂꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯃꯀꯣꯛ ꯉꯥꯎꯔꯣꯡ ꯉꯥꯎꯔꯣꯡ ꯇꯧꯔꯝꯕꯗꯣ ꯁ꯭ꯋꯥꯏꯍꯜꯂꯤ ꯃꯆꯥꯅꯤꯄꯥꯅ ꯈꯪꯒꯧ ꯀꯧꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯄꯁꯤꯗ ꯃꯍꯥꯛꯅ ꯁꯦꯠꯂꯝꯂꯤꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯣꯟꯅ ꯍꯣꯡꯗꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯐꯤꯖꯣꯜ ꯁꯦꯠ ꯃꯆꯥꯅꯤꯄꯥꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨ ꯀꯟꯅ ꯂꯥꯏꯀꯠꯅꯔꯝꯃꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯃꯁꯥꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯏ ꯃꯆꯥꯅꯤꯄꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯗꯨꯒꯤ ꯈꯨꯎ ꯑꯗꯨ ꯄꯨꯔꯥ ꯃꯅꯤꯡ ꯃꯃꯥꯡ ꯑꯗꯨ ꯊꯦꯛꯇꯣꯛꯂꯤ ꯁꯔꯨ ꯑꯗꯨ ꯇꯦꯛꯂꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯑꯃꯣꯔꯦꯡ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯃꯤꯍꯨꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ ꯃꯇꯧꯅꯣ ꯈꯟ ꯃꯆꯥꯅꯤꯄꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏꯀꯠꯅꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯅꯔꯒ ꯈꯨꯠ ꯁꯝꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯀꯧꯔꯨꯅꯕꯒꯤꯗꯃꯛ ꯊꯥꯈ꯭ꯔꯤ ꯇꯁꯦꯡꯅ ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯃ ꯇꯦꯛꯄꯗ ꯁꯝꯕ ꯍꯩꯔꯤꯕꯁꯤ ꯇꯣꯂꯦꯟ ꯈꯛꯇꯅꯤ ꯑꯃꯥꯏꯕꯁꯨ ꯁꯥꯏ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯂꯕꯁꯨ ꯇꯣꯂꯦꯟꯅ ꯉꯥꯛꯇ ꯇꯧꯕꯅꯤ ꯑꯃꯣꯔꯦꯡꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯇꯣꯂꯦꯟꯕꯨ ꯀꯧꯔꯨꯅꯕꯒꯤꯗꯃꯛ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯒ ꯂꯥꯛꯄꯅ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯝ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯇꯥꯗ ꯇꯨꯝꯕꯨꯡ ꯇꯥꯗ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯂꯨꯁꯤꯒꯤ ꯃꯕꯨꯛ ꯊꯤꯟꯕꯗꯣ ꯍꯧꯖꯤꯛꯇꯗ ꯐꯈꯤꯕꯗ ꯉꯥꯏꯔꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯖꯥꯎꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯤ ꯇꯣꯂꯦꯟꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯂꯩꯈꯤꯕꯗꯣ ꯆꯪꯉꯛꯇ꯭ꯔꯤ ꯇꯣꯃꯨꯡ ꯑꯗꯣ ꯃꯄꯥꯂꯥꯡꯗ ꯊꯣꯛꯂꯛꯏ ꯏꯕꯨꯡ ꯑꯃꯨꯖꯥꯎ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯍꯥꯛꯄꯨ ꯀꯔꯤ ꯂꯩꯔꯕꯒꯤꯅꯤ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯄꯗꯤ ꯑꯃꯨꯖꯥꯎꯅ ꯇꯥꯗ ꯏꯕꯨꯡ ꯇꯣꯂꯦꯟꯕꯨ ꯂꯩꯕ꯭ꯔꯥ ꯏꯆꯥ ꯅꯨꯄꯥ ꯑꯗꯣ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯈꯣꯡ ꯃꯈꯨ ꯑꯗꯣ ꯍꯦꯛꯇꯃꯛ ꯊꯦꯛꯊꯣꯛꯂꯒ ꯂꯩꯍꯧꯔꯤ ꯇꯦꯛꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛꯇ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤ ꯂꯥꯏꯒꯤꯕꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯁꯨꯖꯟ ꯈꯣꯠꯆꯟꯈꯤꯕꯗ ꯑꯣꯏꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤda ꯍꯦꯛꯇꯃꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯏ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯃꯈꯣꯡ ꯃꯈꯨ ꯑꯗꯣ ꯇꯦꯛꯊꯣꯛꯂꯒ ꯐꯜꯂꯒ ꯂꯩꯍꯧꯔꯤ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯪꯂꯕꯁꯨ ꯆꯩꯅꯥ ꯈꯣꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯋꯥꯒ ꯑꯃꯇ ꯈꯨꯝꯃꯛꯈꯤꯗ꯭ꯔꯤ ꯀꯞꯇꯨꯅ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯌꯥꯔꯕꯗꯤ ꯇꯥꯗ ꯇꯣꯂꯦꯟꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯄꯨꯔꯨꯒꯦꯕ ꯇꯨꯝꯕꯨꯡꯅ ꯇꯧꯁꯤ ꯁꯥꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯠꯇꯕꯗꯨꯅ ꯇꯧꯔꯤꯕꯗꯨ ꯈꯪꯖꯕ ꯅꯠꯇꯦꯅꯤ ꯏꯕꯨꯡꯉꯣ ꯏꯆꯥ ꯅꯨꯄꯥ ꯑꯗꯨ ꯂꯩꯕꯨ ꯂꯩꯕ꯭ꯔꯥ ꯂꯩꯕꯨ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯅꯤ ꯃꯈꯣꯜ ꯃꯋꯥꯕꯨ ꯇꯥꯗꯦ ꯉꯁꯥꯏ ꯋꯥꯏꯗꯤ ꯂꯩꯔꯝꯕꯅꯤ
ꯅꯪꯒꯤꯗꯕꯨ ꯍꯌꯦꯡ ꯌꯦꯡꯕꯒ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯆꯥꯅꯨꯄꯥ ꯃꯊꯜꯗ ꯊꯣꯛꯄꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯁꯥꯒ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯗꯨꯕꯨ ꯌꯥꯔꯣꯏꯅꯦꯍꯦ ꯑꯃꯨꯖꯥꯎꯅ ꯇꯥꯗ ꯏꯆꯥꯅꯨꯄꯥꯗꯣ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯇꯣꯂꯦꯟꯗꯣ ꯑꯃꯨꯛꯇ ꯀꯥꯎꯊꯣꯛꯄꯤꯔꯛꯎ ꯑꯩ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯣꯝꯕꯨꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯔꯞ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯉꯛꯏ ꯃꯆꯥꯅꯤꯄꯥꯅ ꯃꯅꯤꯡꯗ ꯂꯩꯈ꯭ꯔꯤꯕꯗꯣ ꯃꯥꯗꯤ ꯈꯪꯉꯤ 이붕어 돌렌 나하고 로이드리브라네 라우니해 모랭이 누빠 무자와도 낭부 항부 락이니 마사 누빠도 거리노 마콩노 티 하이버 카이노 하요위네 라우라 ngayak ta oirabasu thodrabadi nahak yarro nahak ni yani yaroi chani chaloi haibado nahak yapa amadu hairula matugi kaidadu khalurabadi sapu sala ningdrabani ado boibungo amujawa siri phakrabani pani ne law thosi law asumna mapa masa adusu mamang thonga domna parap thuli amujawa masadu laibi yadi dari mapala du hangalanda salaga layami tolen tholak abada amujauna ibungo nangi paabana so hairam lagani ai khoi bokta mukta yauru sidana nakpu kari leibagini hogsik sibo nakpu thabak asin baga leibra tolena tada thoidokpa asin babu de leiti adu handak maraksi ko ngauba pok thinbasi toina tawido aduna tada waro bibadi yadi numidang da ai sepasi nungai gada bamandi ai gi anabasi hek haurakpasida yarabadi tadana angang ado hayeng ayung antana pubiraklo numidang asidi makhong ado phiya sotpade ising luplaga thomaga khara khangan biro maduna trabdi tada gati laitini hamujaw desu kapning kamang tawri upai leitrabada mahaksu pharibungo adudi hayeng bakte khangalage hayeng ayung anta ado isanupa ado hektamak pujarak lagi haiduna adumak mayum tamna sen khirami amukse nungai jadi adubu amuringi khalubada amuksu yangning madi faudi tolena do amujawna thokibaga tolen maithong ado momono I ichacha baba aina hogse khankhibadudi amuring masamakta panabagi damak tawkhibani makhoigi imong manungi miyosinga se sokdana bagi damakni aina tawkhibado adu mahakida saado onthona kan khrabra khangdi masani pa sida pali basibo pharibango mama pana tawrabadi masada pali haibado sini masada natti dasha sholabadi mapuroiba amujawa sisu mangonda su hektamak panba yaribanine la sangsilao nahak hogsik yumdigi mapal thok piadreko tumna hipnaba tawrosi asumna mapa masa adusu maithong adu momonok tuna imung tamna dumak sanghirami dosia adusu hogsik pungpha phari masa adu ngasai mabuk thilubagi chokhabana adumak nina tana tumtha jakhirami tolensu phamung aduda makhong yantarga fami mahaki nungsijarabi lusin nina tana tumjaribadu uraga mahak sumabuk ningado kharadi ingthajai aigi mara laitrabi lusi asida mifataduna mahaiga su tawrakliba sadana haujikti khanglagani aigi loinabi asi wadi wajarabani ko pothajarasano aisho shase kharaga nungai thabani potharagi asektamak chaluba yabana thini isang ngamdri khotri hairaga laithok thrabadi mifata makhoigi mayumda chaluba yabana ti asumna hairaga tolensu numidangi khomlin tungun tanabagi damak tumma themkhri amaromna kamdauri thangnaba kholdani tolan hoigi mayumdani tolan do haujiksu mahaksu liapalaitena hona jai nongma kalaga hotari nungti numi suppagi amaromdana tomalgi mama aduna tomala dubu masadu khara fara fauba khoijulai khamadu thaduna dumak sangi phaniyam niyam khri phaniyam na loikhri khoijulai khamado adubu kaithel phaminu piyam oibana khoijulai khamdi aduki matik yamna mayum masida thammi yona bagi damakni phaniyam tangkhai sensinkhri masani bagi manakta thana bagi hon abada haujikti masani pa tomala desu hagwat kangkatana satpa wangang baloy na mangamli numidangi saksa na bagi damang mama masado tawri tomala dudi mahang na mamanga tawkiba thabak singado ningsing masa pharabasu wakla dunina taba ngamjari mama aduna masagi monga do buying nungai taba phongdok sari ibungo nang busak asi ingkragani ni he imadini saba haururabani imadini saba hauragi saksu loibada ngairi alaw law na saga ngamdabani ingtingai de nangsu phongphong saringa sida sahaurasi
ꯑꯁꯨꯝꯅ ꯃꯃꯥ ꯂꯩꯔꯥꯡ ꯑꯁꯤꯅ ꯇꯣꯃꯥꯜꯗꯨ ꯊꯦꯝꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯑꯗꯨ ꯄꯤꯖꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯃꯄꯤ ꯔꯥꯁꯦꯟ ꯃꯃꯥꯗꯕꯨ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯂꯥꯜꯂꯨꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯏꯃꯥ ꯅꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕꯒꯤ ꯀꯣꯝꯗ ꯁꯤꯡꯊꯥꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯤꯀꯣ ꯏꯃꯥ ꯅꯆꯥꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯏꯃꯥꯅ ꯉꯥꯛꯄꯤꯌꯨꯀꯣ ꯅꯆꯥ ꯉꯁꯤꯗꯒꯤ ꯃꯤꯒꯤ ꯃꯄꯨꯛ ꯅꯥꯅꯕ ꯑꯃꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕꯒꯤꯗꯃꯛ ꯊꯕꯛ ꯑꯃꯠꯇ ꯇꯧꯈ꯭ꯔꯔꯣꯏꯒꯦ ꯏꯃꯥ ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯜꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯅꯤ ꯅꯆꯥ ꯑꯩꯅ ꯐꯪꯂꯤꯕꯁꯤ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯃꯥ ꯉꯁꯤꯗꯤ ꯃꯕꯨꯛꯆꯦꯜ ꯑꯗꯨ ꯏꯔꯣꯟ ꯑꯣꯜꯂꯛꯄꯒꯨꯝ ꯃꯄꯤ ꯁꯤꯟꯊꯥꯗꯨꯅ ꯑꯗꯨꯃꯛ ꯀꯞꯆꯔꯤ ꯃꯃꯥ ꯂꯩꯔꯥꯡꯗꯨꯁꯨ ꯃꯆꯥꯒꯤ ꯍꯣꯠꯅꯕꯗ ꯀꯨꯆꯨꯒꯗꯣ ꯇꯥꯏꯐꯦꯠꯇ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯁꯥꯅ ꯀꯞꯆꯔꯤꯕꯗꯨ ꯌꯦꯡ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯖꯔꯛꯏ ꯑꯉꯥꯎꯕꯁꯤꯗꯤ ꯃꯃꯥꯅꯕꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯄꯣꯠꯇꯦ ꯑꯗꯨꯕꯨ ꯏꯆꯥꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯏꯃꯥꯗꯤ ꯑꯅꯤ ꯁꯨꯗ꯭ꯔꯤ ꯐꯔꯦꯁꯦ ꯅꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨ ꯅꯈꯣꯡꯅ ꯊꯣꯡꯅ ꯆꯠꯂꯨ ꯅꯪꯅ ꯂꯥꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯍꯥꯏꯖꯧ ꯅꯁꯥꯅꯕꯨ ꯂꯥꯜꯂꯨꯔꯕꯗꯤ ꯍꯥꯏꯖꯕꯗ ꯀꯤꯒꯅꯨ ꯍꯥꯏꯖꯕ ꯋꯥꯠꯀꯅꯨ ꯍꯥꯏꯖꯒꯗꯕꯅꯤ ꯂꯥꯜꯂꯨꯔꯕꯗꯤ ꯂꯥꯜꯂꯦ ꯂꯥꯟꯗ꯭ꯔꯒꯅ ꯂꯥꯟꯗꯦ ꯍꯌꯦꯡꯃꯛ ꯆꯠꯀꯗꯕꯅꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯪꯒꯤ ꯃꯥꯃ ꯇꯣꯜꯍꯟꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯀꯣ ꯏꯃꯥꯁꯨꯅꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕꯅꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯕꯤ ꯅꯪꯅ ꯏꯕꯦꯜꯂꯩ ꯑꯗꯨꯕꯨ ꯅꯃꯥꯟꯅꯕꯒ ꯅꯈꯣꯏ ꯑꯅꯤ ꯇꯧꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯥꯡ ꯑꯗꯨꯁꯨ ꯍꯤꯛ ꯀꯞꯊꯣꯔꯛꯏ ꯇꯣꯃꯥꯜꯅ ꯑꯃꯨꯛ ꯃꯃꯥ ꯑꯗꯣ ꯊꯦꯝꯖꯤꯟꯖꯩ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯆꯥꯊꯣꯛꯏ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯅꯕꯒꯤꯗꯃꯛ ꯈꯣꯝꯂꯦꯟ ꯇꯣꯛꯍꯟ ꯇꯥꯜꯂꯤ ꯇꯣꯃꯥꯜꯗꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯐꯔꯛꯄꯒ ꯇꯨꯝꯕ ꯐꯖꯅ ꯇꯨꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯗꯨꯗꯤ ꯃꯆꯥꯅꯤꯄꯥꯅ ꯇꯨꯝꯈ꯭ꯔꯕꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝꯁꯤ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯇꯨꯝꯕ ꯃꯁꯦ ꯆꯥꯕ ꯃꯁꯦ ꯇꯧꯗꯨꯅ ꯃꯆꯥꯅꯤꯄꯥꯒꯤ ꯃꯅꯥꯛꯇ ꯁꯪꯗꯨꯅ ꯂꯩꯖꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯨꯝꯃꯤ ꯃꯆꯥꯅꯤꯄꯥꯁꯤꯅ ꯑꯃꯨꯛ ꯁꯪꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯅꯝꯅ ꯁꯪꯂꯤ ꯃꯆꯥꯅꯤꯄꯥꯁꯤꯅ ꯇꯨꯝꯕꯁꯤ